Lipun channel bu mityeng tabiriba khwai tarabu channel asigi maikeidagi taramna okjari. Iramdamgi oiba phungawari loinana tonghan furup kanglupki wari masa kayama channel asina miyamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adom-adomgi thaujal nijari. ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯌꯣꯡ ꯃꯥꯟꯕ ꯅꯤꯡꯊꯧ ꯃꯆꯥ. ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯔꯦꯝꯕꯤ 8 ꯂꯩꯔꯝꯃꯤ. ꯂꯩꯃꯔꯦꯝꯕꯤ 8ꯃꯛ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯂꯝꯗꯦ. ꯅꯤꯡꯊꯧ ꯑꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯃꯆꯥ ꯌꯥꯎꯗꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅꯇ ꯂꯩꯔꯝꯃꯤ. ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯕꯨ ꯀꯧꯔꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯍꯦꯛ ꯁꯥꯔꯝꯃꯤ. ꯕꯣꯔ ꯃꯟꯇ꯭ꯔꯤ, ꯑꯩꯁꯦ ꯑꯍꯜꯁꯨ ꯑꯣꯏꯔꯛꯂꯦ. ꯏꯃꯤꯠ ꯑꯁꯤꯅ ꯏꯆꯥ ꯑꯃꯇꯪ ꯎꯔꯕꯗꯤ ꯁꯤꯔꯕꯁꯨ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯁꯤꯒꯗꯕꯅꯤ. ꯏꯆꯥꯗꯨꯗ ꯑꯩꯒꯤ ꯈꯨꯕꯝ ꯑꯁꯤ ꯁꯤꯟꯅꯅꯤꯡꯂꯕꯅꯤ. ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯃꯗꯨꯃꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯦ. ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯅꯤ. ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯂꯒꯦ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯍꯦꯛꯇ ꯂꯥꯛꯆꯕꯅꯤ. ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤ ꯀꯔꯝꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ? ꯕꯣꯔ ꯃꯟꯇ꯭ꯔꯤ, ꯍꯦꯛꯇ ꯂꯤꯔꯣ, ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕꯅꯤ. ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗ ꯃꯨꯅꯤ ꯑꯃ ꯂꯩ. ꯃꯍꯥꯛꯀꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯁꯨꯡ 8 ꯄꯥꯟꯕ ꯎꯍꯩ ꯑꯃ ꯄꯥꯜꯂꯤ. ꯎꯍꯩ ꯑꯗꯨꯒꯤ ꯃꯁꯨꯡ ꯑꯃ ꯆꯥꯕ ꯃꯇꯝꯗ ꯑꯉꯥꯡ ꯄꯣꯛꯏ ꯍꯥꯏ. ꯏꯅꯤꯡꯊꯧꯅ ꯃꯨꯅꯤ ꯑꯗꯨꯒ ꯑꯃꯨꯛꯇ ꯎꯅꯕꯤꯌꯨ. ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯃꯟꯗꯨꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ. ꯑꯗꯨꯒ ꯃꯨꯅꯤ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯃꯥꯒꯤ ꯑꯋꯥꯕ ꯑꯗꯨ ꯂꯤꯔꯝꯃꯤ. ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯨꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯦ ꯅꯤꯡꯊꯧ, ꯑꯩꯅ ꯍꯩ ꯑꯁꯤ ꯅꯐꯝꯗ ꯄꯤꯔꯒꯅꯤ. ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ 8ꯃꯛꯇ ꯍꯩ ꯃꯁꯨꯡ ꯑꯃꯃꯝ ꯄꯤꯖꯧ. ꯃꯗꯨꯗ ꯂꯩꯃꯔꯦꯝꯕꯤ 8ꯃꯛ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝ ꯁꯣꯏꯗꯅ ꯐꯪꯖꯒꯅꯤ. ꯇꯧꯒꯗꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨ ꯆꯥꯎꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯠꯀꯗꯕꯅꯤ. ꯃꯆా ꯐꯪꯅꯤꯡꯕꯅ ꯉꯥꯎꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯨꯅꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯨꯡ 8 ꯄꯥꯟꯕ ꯍꯩ ꯑꯗꯨ ꯄꯨꯔꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯒ ꯂꯩꯃꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯀꯧꯊꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯩ ꯑꯗꯨ ꯃꯁꯨꯡ ꯑꯃꯃꯝ ꯆꯥꯅꯅꯕ ꯍꯥꯏꯔꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯝꯗꯦ. ꯂꯩꯃꯔꯦꯝꯕꯤ 9 ꯑꯗꯨꯅ ꯍꯩ ꯃꯁꯨꯡ ꯑꯃꯃꯝ ꯌꯦꯟꯅꯗꯨꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯍꯥꯎꯃꯟꯈ꯭ꯔꯗꯨꯅ ꯂꯩꯃ ꯑꯇꯣꯝꯕꯤꯒꯤ ꯁꯔꯨꯛ ꯑꯗꯨꯁꯨ ꯃꯈꯣꯏ 9ꯅ ꯌꯦꯟꯅꯗꯨꯅ ꯆꯥꯊꯣꯛꯂꯦ. ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯥꯈꯤꯕꯒꯤ ꯑꯔꯦꯝꯕ ꯃꯀꯨꯁꯤꯡ ꯑꯗꯨꯕꯨ ꯂꯩꯃ ꯑꯇꯣꯝꯕꯤꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ 9ꯃꯛꯅ ꯇꯥꯛꯊꯣꯛꯅꯔꯣꯏꯒꯨꯝꯁꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯃꯀꯨ ꯑꯗꯨ ꯆꯥꯎ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ 9 ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯏꯅꯔꯝꯃꯤ. ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯛꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤ 9 ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯄꯤꯖꯧ, ꯅꯆꯥ ꯑꯃ ꯐꯪꯖꯒꯅꯤ ꯍꯥꯏ, ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯅ ꯆꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯍꯩ ꯃꯀꯨ ꯑꯗꯨ ꯄꯤꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯃꯔꯦꯝꯕꯤ 8ꯃꯛ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯕꯨꯝ ꯃꯁꯤꯡ ꯐꯥꯔꯗꯨꯅ ꯂꯩꯃꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃꯃꯝ ꯄꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯌꯣꯡ ꯃꯥꯟꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯏꯀꯣꯟ ꯀꯣꯟꯅ ꯄꯣꯛꯂꯝꯃꯤ. ꯂꯩꯃ ꯑꯇꯣꯝꯕꯤꯅ
yong manba machanupa ama poe haiduna laibak miyam pumbana machi machida ngangnarami ningthongna laima atombi adubu chana thaknaba loina piraga konungdagi mama machabu tanthokkhirami mama macha anidu kaithel sangi machi amada khajillaga leirami laima atombi adu matam pumnamakta kaptunata leirami adubu matamna nongmagi asum haukhibana yong manba machanupa adu sausillaktuna pakhang mapung phare nongma thangnaba laibak amagi ningthaugi machanupi ama khakta pokchabi adugi bor khanbegi thoram ama laibak sinba thungna pau chelami maduda yong manba ningthaugi machanupa aduna mamada asumna haijerami ima ai haksu thangnaba laibak sigi majaibe magi bor khanbegi thoram asi yauruge pabungda setnanaba phirolga nauga hi amaga amukta lawbirao asi haiduna machanupana mamada nganglami mamana macha aduna chaningliba adu ubada yamna nungaitraduna konungda chattuna mapuroiba ningthauda haijerami laima atombina lakpa aduda ningthauna kari awat apa leirabage haina hanglami laima atombi aduna machanupana sayambargi thoram adu yawba chatningbagi wafamsing adu ningthauda loinamak hangatcharami machagi darkar oiba pochei sing adusu loinamak hairami ningthauna sumagi apamba pochei sing adu pibirakle nonga labada ningthau macha yong manba adu sayambar adu yaurunaba hi honduna asum lakpana hithangpham yaurakle hithangpham aduda ngaihak asum potharaga irujagi haiduna mahaki yong manba maun adu phuktoklami maduda mahaki masak asi changdamna pham leitana yamna phajarami tanja aduda sayambar tawgadawribi ningthaugi machanupi adugi mata amana uhaurami madudagi mata aduna chelaktuna ningthaugi machanupi aduda wari pumnamak loina tamlami ita hayengdi nahaki sayambarda yong manba nupa ama yaurakani maduda nahaki leipareng adu hukadabani nonga labada sayambargi damakta leibak-leibakdagi lakpa ningthau macha kaya tinkhre yong manba ningthau macha adugi mayamba taruk adusu laklami hairiba tanja aduda yong manba ningthau macha aduna ikon kona changaklami mayam pumnamakna yong manba asibu sayambar yauba lai haiduna yamna noknarami mayamba taruk aduna su khalami masak asiga karibu tawba lakcharibano asi haina mathamoi da nokningda phawrami matam aduda ningthaugi amatta pokchabi machanupi aduna lei pareng adu paiduna magi nupa khananaba thoraklami mathang leibak-leibaki ningthau amadi ningthau macha sing adugi magi mapa yorakpa matamda phuk haugatnarami rajkumari aduna makhoi pumnamakpu thanamlaga yong manba nupa aduda lei pareng adu huklami mafam aduda tillariba ningthau macha mayam amadi mayamba taruktu mamai luktharami ningthau aduna machanupi aduda hairami ipagi ibema nahakna tawribase karino phare nahakna pamjaba nupa asigi matung induna chatkro asi haiduna yathang pirakle asumna makhoi ani umang amada khangpok sang ama saduna leiminarami nongmadi ningthaugi machanupi aduna hairami ibungo nanai aihak ngasidi wa amata haijege nahakna ngahan sayambar yauba lakpa matamda hithangpham aduda onkhiba sakpham adu amukta onbiyo asi haiduna yamna kanna haijerami yong manba ningthau macha adu ngaihak nonthaduna leiraga phare haiduna mahaki yong manba maun adu khoktoklami madudagi yong manba ningthau macha adu magi maun adu lauthopa matamdadi phajabasi hainingai leitana phajarami ningthaugi machanupi adu magi nupa adugi yamna phajakraba sakpham adu ubada pungau ngau khirami
ꯅꯤꯡꯊꯧ ꯃꯆꯥ ꯌꯣꯡ ꯃꯥꯟꯕ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯄꯣꯛꯇꯦ꯫ ꯑꯗꯨꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯀꯅꯤ"꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯗ ꯀꯧꯈꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯗꯤ ꯑꯩꯒꯤ ꯊꯥꯞꯂꯕ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯅꯤꯡꯏ꯫ ꯑꯩꯒꯤ ꯏꯃꯥ ꯂꯩ꯫ ꯑꯩꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯃꯥꯗꯣ ꯑꯩꯕꯨ ꯄꯣꯛꯄ ꯃꯇꯝꯗ ꯌꯣꯡ ꯃꯥꯟꯕ ꯃꯆꯥ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯗꯨꯅ ꯀꯩꯊꯦꯜꯒꯤ ꯁꯪꯗ ꯏꯃꯥ ꯏꯆꯥ ꯂꯩꯃꯤꯟꯅꯖꯕꯅꯤ꯫ ꯏꯃꯥꯗꯣ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤ"꯫ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯗꯤ ꯃꯍꯥꯛꯇ ꯂꯩꯕꯥꯛ ꯑꯁꯤ ꯁꯤꯟꯅꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯋꯣꯟ ꯑꯋꯨꯟ ꯃꯌꯥꯝ ꯑꯃ ꯇꯝꯗꯨꯅ ꯌꯣꯡ ꯃꯥꯟꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯃꯆꯥꯅꯨꯄꯥ ꯌꯣꯡ ꯃꯥꯟꯕ ꯑꯗꯨꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯕ ꯑꯗꯨꯗꯗꯤ ꯃꯃꯥ ꯃꯆꯥꯕꯨ ꯂꯧꯁꯤꯜꯂꯨꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯨꯅꯤ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯅꯈꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯔꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨꯛ ꯐꯖꯈ꯭ꯔꯕ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯩꯅꯨꯡꯗ ꯐꯣꯞ ꯍꯥꯔꯒ ꯂꯣꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯨꯅꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅꯁꯤ ꯏꯅꯤꯡꯊꯧ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯏ꯫ ꯆꯦꯟꯕ ꯌꯥꯔꯣꯏ, ꯄꯨꯊꯣꯔꯛꯎ"꯫ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯥꯗꯨ ꯄꯤꯊꯣꯛꯈꯤꯕ ꯇꯥꯔꯝꯃꯤ꯫ ꯃꯨꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯆꯥꯅꯨꯄꯥꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯤꯜꯂꯛꯀꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯑꯗꯨꯗ ꯑꯁꯨꯝ ꯃꯄꯥꯜꯗ ꯆꯠꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯩꯊꯦꯜ ꯃꯌꯥꯏ ꯑꯗꯨꯗ ꯇꯦꯡꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯏꯃꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯏꯃꯥ, ꯅꯍꯥꯛꯀꯤ ꯀꯔꯝꯕ ꯏꯆꯥ ꯀꯥꯏꯅꯕ ꯂꯩꯕꯅꯅꯣ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯤꯕ ꯑꯗꯨꯕꯨ"꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯏꯃꯥ ꯑꯁꯦ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯍꯌꯦꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯑꯃ ꯍꯥꯠꯄꯤꯈꯤꯒꯗꯧꯔꯦ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯏꯃꯥꯅ ꯇꯦꯡꯊꯥ ꯅꯥꯑꯣꯏꯕꯅꯤ꯫ ꯏꯃꯥ, ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯗꯨ ꯀꯝꯗꯧꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯍꯪꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯨꯅꯤ ꯑꯗꯨ ꯍꯤꯡꯆꯥꯕꯅꯤ, ꯑꯁꯦꯡꯕ ꯃꯨꯅꯤ ꯅꯠꯇꯦ"꯫ "ꯑꯣ, ꯑꯗꯨꯗꯤ ꯏꯃꯥ, ꯀꯔꯝꯅ ꯀꯟꯒꯅꯤ? ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯑꯩꯍꯥꯛꯅꯤ ꯏꯃꯥ"꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯑꯩ ꯇꯥꯛꯀꯦ, ꯅꯍꯥꯛ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯅꯍꯥꯛꯅ ꯍꯌꯦꯡ ꯃꯨꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯑꯆꯧꯕ ꯑꯁꯥꯡꯕ ꯊꯥꯡꯁꯥꯡ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟ ꯑꯗꯨꯗ ꯈꯥꯡꯖꯥꯎ ꯑꯃꯗ ꯊꯥꯎ ꯊꯟꯅ ꯍꯥꯞꯂꯒ ꯃꯩ ꯊꯥꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯅꯍꯥꯛꯄꯨ ꯈꯨꯔꯨꯝꯃꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛꯅ ꯈꯨꯔꯨꯝꯕ ꯌꯥꯗꯦ꯫ ꯑꯩꯗꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤꯅ ꯈꯨꯔꯨꯝꯕ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇ ꯇꯧꯔꯛꯇꯦ꯫ ꯑꯃꯨꯛꯇ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯨꯅꯤ ꯑꯗꯨꯗ ꯍꯥꯏꯖꯧ, ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯈꯨꯔꯨꯝꯕ ꯇꯝꯕꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯍꯥꯛꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯧꯔꯒ ꯃꯥꯕꯨ ꯃꯀꯛ 8 ꯊꯣꯛꯅ ꯀꯛꯇꯨꯅ ꯍꯥꯠꯀꯗꯕꯅꯤ꯫
Makaksing adu amamamtang oina khangjaw aduda samnahandana thadau. Karigumba magi makaksing adu hek samnakrabadi mahak amuk hana hingalakani. Aduna amamamtang oina thawda tawthou. Adu oirabadi mahak soidana sigani. Hingalakpa sungam ngamlaroi. Asumna ahing adu haukhirami. Ningthau machanupa atombasu mayum konungda changkhirami. Nonga labada ningthau aduna masang matau phajakraba machanupa adubu muni adugi manakta thakhirami. Makhoi pumnamak thamoi sokna kaptuna lehaurami. Ningthaugi machanupa adu munigi manakta yaurami. Kaithel lairembi aduna mangonda hairakhiba wafam pumnamak thabak oina pangthoklami. Aduga mayum konungda halaklami. Wari pumnamak mapa ningthau amadi mama lay marembising amasung mayambasingda lirami. Haiba warising adu makhoi pumnamak yamna ngakna tanarami. Madudagidi ningthau amadi mama lay marembina nungsina machabu konbirami. Asumna makhoi mayam amatta oina yamna harauta yamna nungai yaifana pankhirami. Matang asida ngasigi phungawari asi loisinjari. Matung tarakpadasu hena nungai nungairba wari kayama puduna lakpa ngambo oijagi mayam pumnamakpu channel asigi maikaidagi hanna hanna thagatpa phongdoksari.